India Pakistan ki ceasefire ki matang da Donald Trump na mana launaba honaribasigi matang da wahang hangani Arjun Kharge US ki President Donald Trump na mahaki mateng na India Pakistan laiba ani gi marakta ceasefire laikhibani haina claim tawriba sigi matang da lengakta wahang hangani haina Rajya Sabha gi opposition leader Malik Arjun Kharge na phongdokre India amadi Pakistan laiba ani gi ngamkhai da lariba ungkhanaba sigi hauzik oiriba fibam amadi laiba ani gi marakta ceasefire yauna all party mifam ama athuba matam da kauna balengakta hairagani loina na Donald Trump ki wafam asigi matang da wahang hangani haina Rajya Sabha ki opposition leader Malik Arjun Kharge na phongdokre paumi sing da ngasi wangang laduna mahang hai US ki President Donald Trump na mana launa bahonariba adubu Prime Minister Narendra Modi amadi central government na yadri hiram asi sensitive oiba maram na all party ki mifam pangthokpa matamda hiram asigi matang da karino kari thokibage amadi telephone da kari wari sanakibage haibana chingba singi matang da khanagani haiki aduga mathangi update military junta versus KNB amadi KNLA plus PDF ka ngasi su makhata na kanna khuthok nari Myanmar da haina kangli pakya pun bako launa update tobiri Pahalgam terror attack matung da thasi ki tarete Indian Air Force na Pakistan amasung Pakistan occupied Kashmir POK dali batongan tongan ba terrorist ke mapan da air structure satuna terrorist ke hat khaba matung da India amasung Pakistan ki kumkhai paring da nakal ani makki armed forcing na missile amasung drone bombing sathabagi nuclear khutlai paiba India amasung Pakistan marakta akan balan sok na rapa yai haina malim gi myam na mi pioneering USA gi President Donald Trump na ceasefire sa na re haina social media platform da thatur khaba matung India amasung Pakistan gi lairi palenga ke mikedi gi ceasefire wafam official oina lautoki ceasefire gi wafam official oina lautokra matung lebak ani maktalan mai pak pani haina claim tawrudun harau taram phongdonari wafam as news agency The Guardian na report tawraki bani report asigi matung in India amasung Pakistan ceasefire wo lan mai pak pa mani haina nakal animak na claim tawri Indian Armed Force na Pakistan ki Nur Khan Air Base ta thakiba missile attack adu singthara tuna haukiba nongmai numite India ki Defense Minister Rajnath Singh na Indian Air Force ki leiriba tawbungam ba sakti adu Pakistan Army gi war pindi da leiriba headquarter de yobungam li haina phongdoki operation sindur hairiba Indian Armed Forces sa thakiba operation adu da military gi oiba isam samba operation amanate India gi leiriba political and social amati strategical willpower ki khudam changdam amani haina su phongdoki nakal amarom da Pakistan ngam khai paring da Pakistan Armed Forces bu miam na lai saiduna pukning thaugat paga loina na harabu phongdok nakhi asitana tana Pakistan ki Prime Minister Shehbaz Sharif na ceasefire lauthoki banumit me tarabu sahi khuding ki victory day haina palan tawgani haina su lauthokre